si miyeng tabiri bu kering bu kamisor ning thojana ngasi so adom taram okseri ngasi pujeri bu topic asi mamang da ina thagat chakiba science ki sat amaki matung inna matau karamna angang nufa pokani nupi pokani habidu gi matang da miyamna tongan ba question kaya ma amadi feedback kaya ma suggestion kaya ma tobiraki madugi matang da miyang bi samam nariba kaya to khara ko ngam gi dawta ngasi gi topic asi pusin jarakani ngasi gi topic asina mamang da ina thagat chakiba hariba science sa adugi matung inna karamna nupa pokani nupi pokani habisi yengani habigi matang aduda miyamna samam na bakya am yauri bududa isa gi android phone da karamna nupa pokani nupi pokani habisi gi matang da karamna yengani google gi matingna habisi gi matang da miyam uthuk charke miyeng taminasi adubu agi senen Fota minasi, kaminasi, adona subscribe to the copy gano, like share to the copy gano. Hey, the Canada Badum get the topic Kayama, put on the Laxan of the topic Kayama, Parang San and I didn't later consider. Adom the Agisin and see, Yemaka subscribe to the copy with the Toby gano. Being Taminasi, Nasi a topic, Google give Matina, Karamna, Angang. Nupa Pokani, no people can have a see, Yangani having Matanga Miam, Putu Charate, being Taminasi. Hojik aikoina ahanbada Google sida changaba matungda Google gi search file sida aikoina namnagani try boys or girls baby chart habisi aikoina namgani masin namlaba matungda aikoina search ngakhtang tawrani search tawra matungda makhada Chinese gender calendar calculator hana tholakani 2019-20 sida mo aikoina changbiragani Changla matungda ngakhtang di koina search tawbagi tanja ama lominagani search tawra matungda koina thulaiba file sidigi chingtharaga sum chingkhalani sum chingkhale haraga makhada koina thengnagani madudi karino Chinese gender predictor haiba masida sida koina thengnadusi conception date haiba sida koina angang si karamba matam di koina concept oiki habadugi tarik si chap chane koina sok tarik amade tha chap chane koina men bidori bani masi hana men birani aduga makhada but date of birth isagi date of birth chap chane men lagani masi oragani date of birth sida koina sahi kya sure sahi kya gi manungda koina amadi concept oiba matam si chap chane pir matungda masana concept to roba matung dagi laiba angang ase aigi date of birth ki matung ina polakadib angang ase nufara nupira habase predict to buya bagi khudong sabadi koina fangani miyeng taminasi hojik ai concept to khibagi aigi ahan concept to khiba date ire mathangda date of birth aigi date of birth chaptan ibiragani mention birani Mention matungda makhagi predict babies gender habisidi koina changbidori bani predict babies gender habisida koina changba matamda mahaki reason do agi date of birth amadi concept to kiba matamdugi matung ina koina chapchana koina phangdriba angang asi nupara nupira habidu khangba ngamgani hojik aina pije kibidugi matung inadi koina nupi masagi polakani habigi phangma ngame mathangda amuk ikoina atopa amuk example amuk yengba tare example system mane aigi saigi laikiba back toroga amuk yengdari bani yenglaba matungda natragana yaukiba isagi chapchaba mention adu amuk nahunana puthoki hab taraga su chapchana aigi concept to kiba dates amadi ai isagi date of birth chapchana mention to biragani sida conception date habsida koina concept to kiba angang dugi karama matam dugi koina angang oikibagi habdo yelagani aduga aigi date of birth sijo chapchana koina mention birani aduga predict babies gender habsida mai koina changbirani select to birani select to matam da ngakhtang loading torob matungda koina phangriba angang si karamba angang no nu fara nu pina da phangamani hojik atopa mai koina yengu matam sedana hariba angang si nu fa phange sumna tongan ba koina nupa pokadra nupi pokadra habasi Google gi mateng ni yengu yagani losin jena bagi tanja lojage machange topic ta mamang da ina haije kiba
karamna afaba angang puthokpa ngamgani amadi karamba matamda angang puthokpa matamda ikhoina fataba angang oigini afaba oigini hagado matangi topic ta suksoi soida namke pusinjarake nasigi damakte puthamina sikhamina sina adombo miyeng tabibagi damakta amede subscribe tobibagi damakta hainingai lichina thagasjaba phongdokjari